Pangal Student Organization PSO gi taret Suba Federal Executive Council gi General Body Meeting Pangthokre PSO gi Maike di Thadorapa Chirolamada How Kiba Nimita Pangthokiba Mifamaduda Lup Asigi General Secretary DP Imrana Mifam Hongdoktuna Lup Asigi Advisor Singh KIS Sarazuddin Azizur Pukri Mayum Amadi BM Zesana Sarukya Kibaga Winana Lup Asigi President Farid Bogi Mayumna preside Tokduna Thoram Adu Pangthoki Mifamaduda Lup Asigi Annual report sing kupna khana naina ki baga loinana lupasina tawgadaba thabak thorom kya su khana naina ki lupasigi campaign kunai rol khangna ba lairik ningthina tamsi amadi aikoi mayam mayai ka ba drug thadoksi haiba campaign asi lamdam asida paksana pangthokuna tungi yumbirel oigadoriba naha singda mamutana khangan basu warep lauki lupasina matam chupada honaduna lakpa apunba manipur amagi saktam sagatpa amadi awonba manipur amagi dama aikoi punna lepminaba haiba sidasu mifamaduda kupna khana nainaki mifamaduda 7 Executive Council gi Thomi Singh Thamoi Singh na ima lebak iram damasigi damak hona zababu lupasigi advisor Singh na apena fongdok naki Hauzik Laidiba 7th Executive Council gi Thomi Singh na makatana chahi amaga amuk haibadi lisingani ga kuntret pawba thaugai punanaba warep naki lupasina matam gi oiba mahairoi kunai gi amadi ima leibak ki damak torakpa thabak thoram singda leibak miyam na support tobiu haina lupasigi maike digi leibak miyam da apil torakli